ꯅꯤꯡꯇꯝꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯑꯃꯁꯨꯡ ꯑꯆꯨꯝ ꯑꯔꯥꯟ ꯂꯦꯞꯇꯨꯅ ꯃꯁꯥꯒꯤ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯇꯝꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯒꯨꯟꯅꯤ꯫ ꯃꯁꯥꯒꯤ ꯅꯤꯡꯇꯝꯕ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏꯕꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯍꯣꯠꯅꯕꯇ ꯅꯠꯇꯅ ꯃꯁꯥꯅ ꯅꯨꯡꯉꯥꯏ ꯈꯟꯖꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃꯗ ꯍꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯤꯑꯣꯏꯕꯗꯤ ꯈꯨꯟꯅꯥꯏ ꯂꯤꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯈꯨꯟꯅꯥꯏꯗꯨꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯇꯤꯟꯅꯕ ꯌꯥꯕ ꯑꯃꯁꯨꯡ ꯃꯥꯟꯅꯗꯕ ꯑꯄꯥꯝꯕꯁꯤꯡ ꯂꯩ꯫ ꯍꯥꯏꯔꯤꯕ ꯑꯄꯥꯝꯕ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯅꯕ ꯑꯄꯥꯝꯕꯁꯤꯡꯗꯨꯅ ꯈꯨꯟꯅꯥꯏ ꯑꯗꯨꯕꯨ ꯉꯥꯛꯂꯧ ꯄꯤꯗꯨꯅ ꯆꯠꯂꯤ꯫ ꯃꯗꯨꯗꯒꯤ ꯌꯥꯅꯕ ꯆꯠꯅꯔꯣꯜ ꯁꯦꯝꯗꯨꯅ ꯑꯃꯁꯨꯡ ꯏꯟꯗꯨꯅ ꯈꯨꯟꯅꯥꯏꯗꯨꯅ ꯌꯥꯕ ꯂꯝꯆꯠ ꯁꯥꯖꯠ ꯁꯦꯝꯂꯛꯏ꯫ ꯈꯨꯟꯅꯥꯏꯗꯨꯒꯤ ꯅꯨꯡꯒꯤ ꯄꯥꯡꯒꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯗꯨ ꯏꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯏꯟꯗꯨꯅ ꯄꯨꯔꯒ ꯍꯥꯏꯔꯤꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨ ꯆꯠꯍꯜꯂꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯅꯤꯡꯇꯝꯕꯒꯤ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯊꯝꯖꯗꯨꯅ ꯑꯄꯥꯝꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃ ꯁꯥꯒꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅꯔꯣꯜꯗ ꯀꯥ ꯍꯦꯟꯅ ꯑꯀꯥꯏꯕ ꯊꯣꯛꯇ꯭ꯔꯕꯗꯤ ꯆꯠꯅꯔꯣꯜ ꯑꯃꯁꯨꯡ ꯑꯥꯏꯟꯅ ꯊꯤꯡꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯁꯥꯒꯠꯄꯒꯤ ꯀꯥꯏꯕ ꯌꯥꯗꯕ ꯀꯨꯌꯣꯝꯁꯤꯡ ꯀꯤꯟꯊꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯕꯗ ꯈꯨꯟꯅꯥꯏꯅ ꯊꯤꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩ ꯍꯥꯏꯕꯁꯤ ꯃꯇꯝ ꯁꯥꯡꯅ ꯌꯦꯠꯅꯗꯨꯅ ꯂꯥꯛꯄ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯃꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯍꯥꯔꯠꯀ ꯂꯣꯔꯗ ꯗꯦꯕ꯭ꯂꯤꯟꯒ ꯂꯥꯏꯔꯤꯛ ꯏꯅꯗꯨꯅ ꯌꯥꯝꯅ ꯁꯥꯡꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯈꯤ꯫ ꯃꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯔꯠ ꯗꯦꯕ꯭ꯂꯤꯟ ꯗꯤꯕꯦꯠ ꯍꯥꯏꯅ ꯈꯪꯅꯔꯤ꯫ ꯆꯍꯤ ꯌꯥꯝꯂꯕ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯗꯁꯨ ꯃꯇꯝꯅ ꯍꯨꯝꯗꯨꯅ ꯄꯨꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯌꯥꯑꯣꯜꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅꯔꯣꯜ ꯂꯩ꯫ ꯃꯗꯨ ꯏꯟꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯅꯥꯟꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯤ꯫ ꯁꯥꯏꯟꯁ ꯑꯦꯟड ꯇꯦꯛꯅꯣꯂꯣꯖꯤ ꯃꯄꯨꯡ ꯑꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯁꯥꯏꯟꯁ ꯆꯥꯎꯈꯠꯂꯛꯄꯗꯒꯤ ꯑꯣꯏꯍꯜꯂꯛꯄ ꯗꯤꯖꯤꯇꯦꯜ ꯋꯥꯔꯜꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯠꯅ ꯍꯥꯟꯅ ꯊꯤꯡꯂꯝꯕ ꯊꯣꯡ ꯀꯌꯥ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯡꯗꯣꯔꯛꯄꯗꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯑꯣꯏꯅ ꯊꯝꯖꯕ ꯂꯝꯆꯠꯀꯤ ꯄꯨꯟꯁꯤꯔꯣꯜꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯍꯣꯡꯕ ꯄꯨꯔꯛꯂꯦ꯫ ꯏꯟꯈꯠꯂꯛꯄ ꯅꯍꯥꯔꯣꯜꯁꯤꯡꯗ ꯅꯠꯇꯅ ꯄꯦꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯃꯤꯌꯥꯏ ꯆꯜꯂꯕꯁꯤꯡ ꯐꯥꯎꯕ ꯄꯨꯛꯅꯤꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯃꯈꯩ ꯑꯍꯦꯟꯕ ꯑꯔꯣꯟꯕ ꯂꯝꯆꯠ ꯆꯠꯍꯟꯕꯗ ꯍꯛꯊꯦꯡꯅꯅ ꯅꯠꯇ꯭ꯔꯒ ꯅꯥꯀꯣꯏꯅꯅ ꯑꯊꯤꯡꯕ ꯌꯥꯎꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯁꯥꯏꯟꯁꯀꯤ ꯏꯟꯚꯦꯟꯁꯟꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯆꯨꯝꯃꯤ, ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯊꯕꯛ ꯇꯧꯖꯕ ꯑꯃꯁꯨꯡ ꯂꯣꯟꯅ ꯊꯨꯞꯅ ꯊꯝꯖꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯅꯤꯡꯇꯝꯕ ꯑꯃꯁꯨꯡ ꯍꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯅꯤꯡꯇꯝꯕ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯊꯣꯛꯂꯛꯄ ꯃꯍꯩ ꯄꯨꯝꯅꯃꯛ ꯃꯁꯥꯅ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯅ ꯈꯨꯟꯅꯥꯏꯗ ꯄꯤꯔꯛꯀꯗꯕ ꯆꯩꯊꯦꯡꯒꯤ ꯐꯜꯗꯨ ꯃꯁꯥꯅ ꯈꯪꯖꯕ ꯑꯃꯁꯨꯡ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯗ ꯉꯁꯤꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥ ꯑꯃꯗꯤ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯆꯞ ꯌꯨꯡꯅ ꯊꯥꯖꯅꯕꯒ ꯂꯣꯏꯅꯅ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯃꯌꯥꯝ ꯑꯃꯒ ꯈꯪꯅ ꯆꯥꯟꯅꯗꯨꯅ ꯑꯔꯣꯟ ꯑꯊꯨꯞ ꯊꯝꯕꯒꯤ ꯋꯥꯐꯝ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯔꯛꯄ ꯎꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯀꯌꯥ ꯑꯃꯁꯨ ꯃꯜꯇꯤ ꯄꯥꯔꯠꯅꯔ ꯊꯝꯂꯛꯄ, ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯄꯨꯊꯣꯛꯄꯗꯤ ꯉꯝꯗꯕ ꯑꯗꯨꯒ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯈꯪꯕ ꯋꯥꯐꯝ ꯑꯣꯏꯔꯤ꯫ ꯑꯩꯈꯣꯏꯅ ꯎꯗꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯅꯨꯡꯁꯤꯠ ꯎꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯠ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯔꯛꯂꯤꯕ ꯋꯥꯐꯝꯗꯤ ꯑꯁꯤꯒꯨꯝꯕ ꯈꯨꯟꯅꯥꯏꯅ ꯌꯥꯗꯕ ꯃꯔꯤ ꯑꯁꯤꯅ ꯂꯅꯥꯏ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗꯇ ꯅꯠꯇꯅ ꯂꯩꯁꯦꯝꯂꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯄꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯌꯥꯏ꯫ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯑꯌꯥꯕꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛꯀꯤ ꯃꯍꯩ ꯃꯁꯥꯅ ꯌꯥꯖꯕ ꯑꯃꯁꯨꯡ ꯃꯗꯨꯗ ꯅꯤꯡꯗꯣꯜ ꯄꯣꯝꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯉꯝꯂꯕꯗꯤ ꯐꯔꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯃꯛ ꯌꯧꯕ ꯉꯝꯕ ꯃꯤꯌꯥꯝꯅ ꯂꯤꯡꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯣꯟꯅ ꯆꯠꯊꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯔꯥꯜ ꯂꯩꯇꯕ ꯑꯃꯁꯨꯡ ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯤꯡꯗ ꯌꯥꯎꯗꯕꯁꯤꯡꯒ ꯄꯨꯟꯁꯤꯒꯤ ꯄꯨꯡꯕꯥ ꯁꯦꯝꯂꯛꯄꯗ ꯀꯥꯎꯊꯣꯛꯅꯗꯨꯅ ꯉꯥꯛꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯕ꯭ꯔꯥ? ꯂꯩꯇ꯭ꯔꯒꯗꯤ ꯃꯌꯨꯝ ꯃꯀꯩ ꯂꯤꯡꯂꯕ ꯃꯇꯨꯡꯗ ꯈꯨꯟꯅꯥꯏ ꯁꯦꯝꯒꯠꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯏꯃꯨꯡ ꯑꯃ ꯂꯤꯡꯕꯗ ꯑꯀꯥꯏꯕ ꯂꯩꯇꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯏꯁꯥꯒꯤ ꯅꯤꯡꯇꯝꯕ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛꯀꯤ ꯐꯜ ꯌꯥꯖꯕ ꯉꯝꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏ ꯁꯦꯝꯒꯠꯄꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯌꯥꯔꯤꯕ ꯂꯨꯍꯣꯡꯕ ꯑꯃꯁꯨꯡ ꯌꯨꯝ ꯂꯤꯡꯕꯗ ꯃꯇꯝ ꯁꯥꯡꯅ ꯈꯨꯔꯧ ꯑꯣꯏꯒꯗꯕ ꯑꯃꯁꯨꯡ ꯅꯤꯡꯗꯣꯜ ꯄꯣꯝꯅ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗꯕ ꯄꯨꯟꯁꯤꯔꯣꯜ ꯄꯨꯔꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅꯔꯣꯜ ꯉꯥꯛꯇꯨꯅ ꯆꯠꯄꯅ ꯍꯦꯟꯅ ꯆꯨꯝꯂꯣꯏꯗ꯭ꯔꯥ? ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯤꯟꯊꯔꯛꯂꯤꯕ ꯂꯝꯗꯝ ꯑꯣꯏꯔꯤ꯫ ꯌꯨꯝꯂꯣꯟꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤ ꯌꯣꯠꯈꯤꯒꯗ꯭ꯔꯥ ꯃꯤꯄꯥꯏꯕꯒꯤ ꯃꯊꯛꯇ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯆꯥꯡ ꯈꯝꯊꯦꯡꯅ ꯍꯟꯊꯈꯤꯗꯨꯅ ꯇꯨꯡꯒꯤ ꯃꯅꯤꯄꯨꯔ ꯀꯔꯤ ꯑꯣꯏꯍꯧꯒꯗꯒꯦ ꯍꯥꯏꯗꯨꯅ ꯊꯕꯥꯛ ꯌꯩꯔꯤꯕ ꯃꯇꯝꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ HIV/AIDSꯀꯤ ꯂꯥꯟꯐꯝ ꯑꯃ ꯃꯥꯌꯣꯛꯅꯔꯨꯔꯒ ꯈꯖꯤꯛꯇꯪ ꯃꯌꯣꯜ ꯆꯣꯡꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯌꯦꯇꯨꯝ ꯁꯤꯔꯤꯟꯁ ꯇꯤꯟꯅꯕꯗꯒꯤ ꯁꯟꯗꯣꯔꯛꯄ ꯆꯥꯡ ꯍꯟꯊꯈ꯭ꯔꯕꯁꯨ ꯚꯥꯏꯔꯁ ꯑꯁꯤ ꯂꯣꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯁꯦꯟꯅꯍꯧꯗꯕ ꯃꯤꯀꯨꯞꯇ ꯐꯟ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯁꯤꯡ ꯌꯥꯝꯗꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯁꯨ ꯌꯥꯏ꯫
ꯍꯦꯟꯅ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯗꯤ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯑꯣꯟ HIV/AIDS ꯀꯤ 2012ꯒꯤ ꯔꯤꯄꯣꯔꯠꯀꯤ ꯁꯦꯜꯐ ꯔꯤꯄꯣꯔꯠꯀꯤ ꯗꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ HIV/AIDS ꯀꯤ ꯁꯟꯗꯣꯔꯛꯄ ꯑꯁꯤ ꯁꯛꯈꯪꯗꯕꯁꯤꯡ ꯆꯥꯛꯇꯤꯟ ꯐꯤꯗꯤꯟꯅꯕꯗꯒꯤ ꯂꯥꯛꯄꯅ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯁꯥꯒꯤ ꯅꯤꯡꯇꯝꯕ ꯑꯃꯗꯤ ꯏꯈꯧ ꯂꯥꯡꯕꯅ ꯈꯨꯟꯅꯥꯏꯗꯨꯒꯤ ꯆꯠꯅꯕꯤ ꯅꯝꯊꯗꯨꯅ ꯆꯠꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯝꯆꯠ ꯁꯥꯖꯠ ꯀꯣꯝꯊꯔꯛꯄꯅ ꯉꯥꯏꯍꯥꯛꯀꯤ ꯑꯄꯦꯟꯕ ꯄꯤꯕꯗꯤ ꯌꯥꯏ꯫ ꯑꯗꯨꯕꯨ ꯂꯅꯥꯏꯒꯤ ꯄꯨꯟꯁꯤꯗ ꯗꯥꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯗꯣꯜ ꯄꯣꯝꯅ ꯍꯤꯡꯕ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯃꯨꯡ ꯑꯃꯁꯨꯡ ꯑꯉꯥꯡ ꯁꯦꯝꯕ ꯉꯝꯗꯕꯒꯤ ꯃꯊꯛꯇ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯥꯡꯍꯟꯕꯗ ꯃꯩ ꯌꯥꯡꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯗꯕ ꯊꯕꯛꯁꯤꯡ ꯏꯁꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯅ ꯍꯨꯝꯗꯨꯅ ꯆꯠꯄꯅ ꯐꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯆꯨꯝꯕ ꯋꯥꯈꯜ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅꯕꯤ ꯉꯥꯛꯅ ꯍꯤꯡꯕꯅ ꯐꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥ ꯏꯁꯥꯅ ꯂꯧꯖꯒꯗꯕ ꯋꯥꯔꯦꯞ ꯑꯣꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ?